Manipur top channel gi maikei gi maru ebi I pauk sung miyam na thamjari ahanbada bom thamjilambe gi mayok tu wakat mi pham satakri Imphal police station konba moirangkhom sawai jam laikai da leiba lan leima koba dukan ma gi mamang na sangraba singna ngarang ayuk bom thamjilambe gi thawong bu yaning da phongdok tuna ngasil lan leima dukan gi employee singa madi laikai du gi mera pabi sing wakat mi pham satakri moirangkhom sawai jam laikai da leiba dukan du gi mamang na satakhi ba wakat mi pham da lan leima dukan gi Tof anamerakpam I mean a fongdorakpada asiguma bom thamjinduna aki ekang nanghanbigi thawong asita singna noaiti dukan asida leiribi employee yang khairom asida thawong asina aki ekang kya nangali karigumba bom aduna pokhairam bathoklabadi asu apan yoramba yabadana tana dukan asi tokhrabadi leiribi employee sing asi thabak phangdana leikadoribani kanana kari merangi damang tawribano haibadu miyamna khangalomadi asigumba aki ekang nanghanbigi mahutta wari sanaduna lusinana bu honabiu matung tarakpada asigumba thawong asi amuk hana sathabigano hana supungdoki nakalamaromda wakat mi phamadura saruk yakhibi yes school sokai jam laikai mera pai binu pilu ki president RK ebeso binu phongdorakpada ngarang ikhang khanghauduna lalaima dukan sigi mama maktada bom thamjilamba aduna laikai sida leiriba miyamna mi pai hanba khaktana tana khodong sada kya sumayun hali national highway su oriba madi miyoi kya satok sin tawriba mafam sida bom thamjilamba sina karigumba laibak thiba thoklabadi miyoi kya asu open nangani maram madun asigumba miyamna aki khang nangan begi thawong si makhatana sathapigano famli be dukan su ren logduna phamba dukani asigumba aki khang nangan begi thawong si makhatana satharakpagi karigumba aki khang henman badigi dukan si tokhi tarabadi lairibi staff singi punsi mangan boina thokani hanasu phongdokhi amaramdana IIT Manipur gi mari suba convocation pangthokri Indian Institute of Information Technology IIT gi chairman director faculty staff sing sinduna IIT Manipur tamliba singi mari suba convocation gi thoram ama mantripukhi da leiba institute asigi campus manung da leiba Swami Vivekananda auditorium da pangthokri thauramadu Department of Defense R&D gi former secretary amadi DRDO Government of India gi chairman oiriba Dr. G Satish Reddy IIT Senapati Manipur gi director Professor Krishan Bhaskar amadi IIT gi maru eba miyoi sing saruk yakhi thauramadu ga mari leinana DRDO Government of India gi chairman amadi thauramasi gi staff guest oikhiba Dr. G Satish Reddy na phongdokhibada IIT Manipur si public partnership institution amani amasum campus amana Senapati district asida lairaga campus amana mantripukhi da leibani institution asidagi matik saba miyoi kaya ama puthokre hariba institution si hek horakpadadi satra masing yamlamdi edu haujikti sahi khudingi mahairoi sani dagi hena mingchanduna tambal laknari masima institution asigi yamna sathoksaning haini adu balaibak thibadi institution asida ayambana mapalamdigi lakpa mahiroi sing oi manipur lariba mahiroi singdi ani natragana ahum khaktani institution asina piriba khudong saba sing asi khangminaba mathau tai maru oina startup ki facility kya ma piri amadi placement ki activity asina singba singsu piri institute asidagi startup hagdokpada mai pakpa kya ma yakre lamdam asida lariba mama mapa singna IIT institute asi karino karamna tawribano haiba kupna khangba sangi ayamba lamdam asigi mahiroi sing mapana satlaga tambagi hainabi adumaklei arapa mapam satrabasu nakna khudong saba piriba institute ama leiri haiba ningsingduna tamaningbigi apama sa phongdokhi loinana leiba ama sakhotpa khunai sakhotpa manglumna sangsin ba haibasi mahiroi singi thaudangana sawi manipur leiriba mahiroi sing institute asida tamduna masida piriba khudong saba sing phangduna wakhal loksing lahausi haiba wafam tamki thauramgi manungsana Andhra Pradesh government ki honorary advisory suoriba Dr. G Satish Reddy na institute asidagi PhD loiraba research scholar ama yawba BTech ki topper amadi pass out mahiroi singda manapi duna pung thawakhi makasa tharak point kangla pau ki editorial ma'am na thamjari Manipur sangjafam lawriba refugee singna Yelhoumi sing phuba hourakpa Myanmar wathok mari leinana lanjen naraktuna Manipur sangjafam lawriba refugee singna lamdam asigi Yelhoumi da khatnaba hawduna phuba ngamlaklibasi matam sana logwebe action lokhatuna pifam thokpa serak pibasumi refugee lamen tuyen basing sangjafam pibagi mahut mathakta
angamba mating pangduna makoibu ngakpi sinbiribasingda onsinduna usit thawoidaba madi phu chaibigi thabuk sa thabai bisi lamdam asigi Yelhoumi miyamdana tana lengakta singnaba thawongni Myanmar thuklibi irang sina maram oiraga Manipur lanjenaraktuna maringkhul sangjafam lawduna lairibi illegal migrants singna maring nupa tamthina phukibagi wathok asigi matangna PR lengakna lumna lawbigi iroinana senaba mi adugi mathakta logi eba action lokhalu tangai phadrabri thawdo odu senari be refugee sing adu maram namda halankinaba hona phamthui thawdo oduga mari leinana Real Ram area maring organization Ramogi president ke Prakash maring na phungdokhibada Myanmar military junta lakhibadigi tholaklibe irang na maram oiraga lanjenaraktuna hauzik Tenopal district leiriba Indo Myanmar border pillar number 82 dagi 87 फाउबगी मरक्ता लैरिबा मारिंखुल सिंगदा संगजफम लौदुना लैरि हाउखिबा मतम खरदगी हौदुना संगजफम लौरिबि इलीगल माइग्रेंट सिंग सिना मारिंग खुंजा सिंग सिदा ओनसिनदुना खतना सैनबा हौबगी थाउदोक खरा थोकपा लैरि था आसिगी तराग तरुकी नुंथल पुंग अहुमलोम ताबा मतमदा बॉर्डर पिलर 82 दा मारिंग फुरुप खक्तना खुंदाबा एन सतंगखुल की मनाक संगजफम लौदुना लैरिबा मिसेल सिंगना वाटर फेस्टिवल पांगथोकपदा मखोय मसेल की मरक्ता खना सैनबगी थाउदोक थोलकपा मराक नकपदा लैबा Sotang maring kunjasing khamba sanglubada onsilaktuna furakibagi aso apan kya yawki habisini miramdagi lanjenaraktuna sangjafam lawriba makoiba sangjafam piriba miyoising onsinduna khutthaba ngamlakibasi terrorism gi masani thogliba thawdo asi apikpa thawdo amani haina law yaroi matam sana sairak piduna yade habama khanghaudaba tarabdi yai haiduna asoba crime sing chathrakpi yai Manipur hawkiba kumja english singaniga kungo humdoigi me ahumdigi illegal migrant sinkoki jau terroristinga mitai miyam gi mathakta landa aduna mitai miyam bu paktak ngana miha chathrakibagi wathok lairibasi logi wangbada Indo Myanmar ngamkai lansilakibasingna chathrakibani makoina landarakibasi isam samna satharakibanathi laibasigi apunba saktam thugairaga makoi khaktigi oiba laibak jalengam semna bo honarakhiba landani landa asigi matangda Union Home Minister na wathok asi mitay amasung kuki ani gi marakta thokpa isam samba wathok oina uhona bo honarakibagi pendaba lairibani landarakhiba mireibak masa lamentu henbasingna mitai singi yum laisangna singba paktikna mai thaba madi miyoi sani gu humfu hena sikiba miyoi kya pharaga hatkibagi thawdoktagi mai hauduna salagliba thawdokpu kanglup ani gi marakta thokpa irangni masigi oroisin purana bo honari haina khongrai niktuna kumai yengduna leirakhiba sahi ani mapung phajilakadore wathoki oroisin purakna bani haituna nakal ani makna sathok sin yadaba buffer zone siamduna separate administration gi lalong yaliba sigi maramdi landarakhiba terrorist gi demand Pinava Kwai Wang Lalong Amani Haina Lawi. India government of Manipur upon the second to wine of Honoriba, Mireba Masasing Yok to Notambadegi, Makoina Miyamadi Langaki Matata Landara Kibani. Central government of Watoki Warus in Purana Bani Haiduna Miyamgi Langa Utaraga PR Tamlaki Bata and Mapum Pazil Labafawa, Warus in Purapangam than a lady Basigi, Serekta, illegal migrants in Na Satharakpa. Mihat mipun yaw thawdok sing thulakliba sigi sairakta mitei singi laifamlen kawru amasung thangjing de satuna lai khuramna bo hona badasu athingba piba madi mitei singi salai tere ki phiral usit thawoida utpada pialinga na tumina lesin tarabadi wathoke warosin prona bo hona begi mahot hena sabu wathok oiraktuna PR thambegi wo hanthok lairaktabi hai Misel Miraiba Masa Singbu Sangjafam Piriba Manipur gi Yelhoumi singda makoina khut thaba ngamlakpibasi asoba singnaba mani sexual haudrabadi Yelhoumi sing makoigi khaya nungda yosin khigani haiba kangla paw editorial hanbana meyamda atoba pawhrana Delhi the building ni khaibada mari secret kaya mana mafam khangdri North East Delhi gi Sakti Bihar area da leiba mathol mari gi building ama Nualam died in Kairakpadi Yam the Mio Mari Shiki Bagaloina, Atopakaya, Mana Mapung Kangana Lady Hina, officials in the Fungo Cream. Taudo Dugi Matung House to power the Mio Taragam to room the building at Dugi Ati Akai Merki Kankrenesu Makon Fondorakli. Amaramdana. Myanmar refusing a marine Kunzap Furam refusing Hondo Honana Bataxin Creek. Myanmar is Anxilakiba refusing a marine Kunzam Tamtin Fudaramli. Maring singna kundaba mafam singdagi Myanmar refugees sing hongdoan kinaba maring singna Tenopal district administration taksin creek Tenopal district ki manung chanba en satang khungi area da hokiba yum special numita water festival thorom pangthuklingai da maring khunja singna Myanmar gi sangsilakiba miyoi singi marakta khatna sena bigi thawdok thulakpadagi maring khunja ma tamthina aso apanangki thawdo odur aso apanang laba miyoi dugi maming Modarsim Maring Kawi
masagi se kuntrarom suri mahakpu mafam aduda leiba Assam Rifles ki post ahanba laying sathaki haidi haukiba yum sekesa numit thokiba thawdo adugi matung tarakpada Rilram Area Marine Organization Ramona Technopal District Administration da ayibe sirol pidno khudakta Myanmar refugees singa du mafam adurigi hongdokhan kinaba demand tawkhre amadi manaba thawdok sing matung amu hanna thoandana bagi damak sayol amagi manungla district administration na lokhatpam tok thabak sing na khurkadabana haina takshin ki haidi haukiba yumskashan numit thokiba thawdo adugi matung tarakpada Rilram Area Marine Organization Ramona Technopal District Administration da ayiba sirol piduna khudakta Myanmar refugees sing adu mafam adurigi hongdokhan kinaba demand tawkhre amadi manaba thawdok sing matung amu hana thogandana bigidama sayol amagi manung district administration khotbam tok thabak sung khotkadabani haina takshingkhri mamang da khatna saina bigi thawdok kyar thokhibadagi soktong khungi miyamna mari leina ba authority singda Myanmar ki sangsilakhiba Myanmar masa sing asi maring singna namna khundaba mafam singdagi hongdokhan kinaba takshinkhiba leikhrabani Myanmar ki sangsilakhiba miyoi sing adu makhoi biometric lobigi thabak sing adu loiraba matungda mafam hongdokhan khragani haina district administration thajaba pirakpigi matungina maring naga singna Myanmar refugees sing adu bu miyoi bigi minungsigi yenglaka mafam aduda laifam pikhibani adumainama illegal immigrants sing aduna maring khunja singda tamthiba thawong sing sa tharakpadagi khangmangambagi pangal adu mangkibani hari Rilram Area Marine Organization ki President Prakash Maring hai Central amasung state lengan state asida law mapung phana satna hanba ngamkhri maring sing namna khundab mafam sing leiriba miyoi sing numit tare ni ki manungda hongdokhan khigadabani roinana lengan makhatana irang thoknaba thondana ba singgadabani hari Panbayapati, Myanmar houzik thukli birang shin maram oiraga leba adugi miyoi kya India gi ngamkhai manung lanchilaktuna houzik kamzom sumteno pal district ki manung sanba ngamkhai gi khun singda sangjafam lauduna laigi Myanmar gi sangsilakhiba miyoi singna hanadagi ngamkhai du khunda laita aduna leirakliba miyoi singi masing hena yamlakpadagi Myanmar refugees sing aduga hanadagi khunda laita aduna leiraklaba naga singa toina khana sainabagi thawdok kya thokiba leikrabani tadana sun myam na thamjaram gi duga houzik oina di myam pau smata se lusinjarage masum myam pura no update ngaminasi